Lakhipur online puthokchaba December ki tang kunmari nongmaijing numit ki Khomjinba Pao tabirase. Ahanbada maroiba Pao. Manipuri Sahitya Parishad Tripura gi Diamond Jubilee Thoram hayeng Agartala gi mafam anida pangthoklagani. Assam gi maroiba Manipuri CSO singda hulamba amasung Assam da khundariba Manipuri singbu Assamese Manipuri haina phongdoklambada yaningdaba phongdoragle. Manipuri Brahman Mahasabha Kasarna Mahajagya Galoinana Gita Jayanti ki thorom pangthokre. Manipuri Sahitya Parishad Assam Montarapur Masagi Chahi gi mifam pangthoktuna anauba thausil kanglup semkhre amasung Kasar Binakandida pangthokadoriba ahanba National Open Taekwondo Championship ta Honorable Minister Sri Porimol Suklabaidana haudokpigadori. Haujik mapungipa pau tabirase. Takhen Maitegi Puarida Khwaidagi Liraba Sahitya ki lupama oiriba Manipuri Sahitya Parishad Tripura gi Chahi Humpu Suba Mapok Common Diamond Jubilee gi Thoram hayeng December gi kunmanga Agartala gi mafam anida pangthokadori. Lising amaga chamapan humbuhumdoi gi numit asimaktada Manipur dagi aiga Nilbir Sharma na langbiraktuna lubasi lingkatkibani. Hira Phudong bagi thoram asi Tribal Welfare Minister Vikas Teparmana hodokbigani. Parishad na puthokpa takhen lairangsu maikhum hangdokani. Thoronga mari leinana lupasi gi founder secretary Lakhidraba R.K. Kamaljit Singha gi mafamda ikai khumnajaba utpaga leinana pangthokadaba literary forum on life and work of R.K. Kamaljit haiba thoramda Parishad ki general secretary T.H. Nil Kumar na taramna okpagi warol aduga vice president S. Khela Mohan na thagatwai pigani. M. Rinal Kantina Mayai Tangbal Laugadaba Thoramda N. Prafulla Vijay Singha L. Biramangol amasung W. Biramangol na paper pathokani. Hira Phudong bagi thoramasida Pala Saisakpa N. Prafulla Datta Nritya Guru P. Ramendra Kumar Sanskriti Sebi Kaminijit Rajkumar Social Worker K.H. Upendra Dr. S. Bhutachandra Singh Chaudhary Basok Saisakpi Chongtham Ongbi Shapna Nritya Guru H. Bankimda Award Sing Kusinagani Loinana Kabi Sija Molinagi Mallaba Khangpoksang Haiba Saireng Larikta Moirang Them Laihau Tembi Memorial Award 2023 Pidunai Kai Kumnagani. Mathangi numit December gi kuntaruk ki thoramda BP Thangjam Rotindra na taram nokpagi warol aduga Assistant General Secretary Konsam Atulna thagatwahi pigani. Kabi N. Ranjita Sarkarna Mayai Tangbal Lauduna Yuba Sahitya ki thoramda Kabi Mangana Masa Masa gi Saireng Pathokani haina Agartala dagi phongba pawa sina haire. Assam gi maru oiba Manipuri CSO singbo Manipur gi Honorable CM na hulamba amasung Assam da khundariba Manipuri singbo Assamese Manipuri haina phongdoklamba yaningde. Pambak thakta miyoi ani ahum khut thangalaga Manipuri pulle haina lauramba minamani haina Assam gi apunba CSO singi oiba press statement amada phongdorakre. December gi tang 13 lisingani kunhumdoi gi nongmaijing numita Silchar gi manakta leiba Khoirel khulgi lobukta Manipur gi Honorable CM Sri N. Biren lengbiraktuna pangthokiba Manipuri Unity Convention da Assam gi maroiba lupsing amata saruk yakhide haina Cherola sina makhataragle. CM na piramba warol gi marakta Assam gi Manipuri singbo Assamese Manipuri haina habiramba asimak laibak thibani. Assamese Manipuri haiba nomenclature ase government ki record amata da yaude loinana OBC gi list na chingbadasu Manipuri haiba nomenclature sizinari. Masida Honorable CM na Assamese Manipuri haina anoba nomenclature ama phongdok piramba sina Sarkar gi official thabak thabada chamamnaba kaya leire. Warol adu Manipuri tanatana Assam gi ethnic yellow purup singnasu angakpa phangnare. Assam da Assamese Dimasa, Assamese Karbi, Assamese Bengali, Assamese Boro, Assamese Missing haina sizinade. Dimasa, Karbi, Boro, Bengali, Missing haina sizinai. Assamese Manipuri haibasidi aikoi thamoi sokna janingde haina phongdorakle. Aduga makha tarakpada Manipur gi Honorable CM na CM ama oina Assam gi Manipuri singi marakta unity leitabana Assam gi Manipuri sing sothabani haibiramba simak yamnamak laibak thibani. Manipuri singi common issue da Assam gi responsible Manipuri CSO sing chap manai khongpham amata de lepminai haina Cherola sida phongdokladuna Manipur gi handaki kanglup anigi iranga sida Assam Tripura amadi Bangladesh ta leiriba Manipuri singna
haina haunaruba tawdana masing naidana Manipur bunung sijabagi santi ki khongchat kya chatki lupki oinasu aduga lanai amadi khungangi thaktasu angam ba senkhai firol acha thakki potlam kya Manipur de tengpangki Assam gi Manipuri singi maroi ba thodang kya lauduna lakliba miyamna thajaba thambiraba amadi Assam sarkar amadi mitopnasu lumna lobiriba lup kaya bo hanthana ngangbiramba wafam laibak thibani haina phongdoragli cherola sena makha taraduna hai Assam da matam kuinadagi Vishnupriya amadi mitei furup ani gi marakta lairakpa identity gi chayet naba sigi marakta furup ani sigi akhang ahi amadi luchingba singa phaminaba loiraga maigei animaktagi karamba mongda punsinba yabage haibagi mechanism natraga road map jathokpa changani adubu loop ama ani khaktagi phamnaiba kharagi kut thangal halaga hektamak pullabani haina lauthoklamasi Manipur gi CM na Assam gi leiriba mitei singi ihul khangbidabani haina laujai Vishnupriya gi issue gi matangda Supreme Court yaukiba Kasar gi DC office thugaibagi thodok kaya aduda kupna khana nainadana irai laina unity oire haibadudi Assam gi layoi khraba ipaipu imaiche singda thawai bidabani haina khanjai discussion kaya tawminaraga lepnaga dabawarepni haibana chingbo wafam kaya Assam gi apunba CSO singi oiba jerola sida phongdorakle Manipuri Brahman Mahasabha Kasarna silangduna malemda ingtapa poraknanaba mahajeka galoinana Gita Jayanti ki tharomama Manipuri Brahman Mahasabha gi head office Sribar Konthau Lekaida ngarang pangthokre ayuk pung 8 makai tabadagi hoduna lagi oiba thorom sing chathaki thorom sing atugi manung channa Sri Sri Vishnu amasung Srimad Bhagavad Gita Mahapuja Maha Arti Mahajeka ki Purnahuti Vishwa Santi ki damak Sri Vishnu gi Mahastuti kalabatungda Santi Pat kaloinana thoromaduloi sinki Gita Pat tawkiba singda sakhang biba oina certificate amamam piduna pungning thawgatki thoromasida lamdam kayadagi Brahman Vaishnava kayana sarukjaki सर्वभूतात्मा भूतात्मा कुर्वन्नपि न लिप्यते नैव किंचित् करोमीति युक्तो मन्यते तत्त्ववित् पश्यन् शृण्वन् स्पृशन् जिघ्रन् अस्वन् गच्छन् स्वपन् श्वसन् प्रलपन् विसृजन् गृहन् उशिन् मिशन्नपि इन्द्रियाणीन्द्रियार्थेषु Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Haukiba irai numitta Lakhipur gi MLA Sri Kausik Raina Puinabati MA School Tolenkunda Children and Adolescent Library gi urep uyung tamkre Haukiba irai numita Lakhipur gi MLA Sri Kausik Raina Puinabati ME School Tolenkunda lupa lakh 15,000 changna sagadaba Children and Adolescent Library gi urep uyung tamkre loinana ngarang thakje numita Wahida Khatuna mifama po heraga School gi ojamakok Tonanbam Robindrana anchor oibiduna pangthokiba thoramda School asidagi haukiba Sapormoina High School tamliba Abdul Manana Ekalabba Cup National Taekwondo Championship da gold laurakpa amadi Khel Maharanda Nipi Machagi Football da gold laurakpa amadi Nupa Machagi Kabaddi da silver phanglakpa mahiroi singda lengyan khudol tamki Thoromga mari leinana ngangom Prajakishor amadi Molindra Singhana chingba miyoi singna wangangki Manipuri Sahitya Parishad Assam Bontarapur Masagi Chahi gi mipam pangthoktuna anauba thausil kanglup semkhre ngarang December gi tang 19 thangje numit nungtil gi pung ani taba matamda Barak Museum and Library Bontarapur da Manipuri Sahitya Parishad Assam Bontarapur branch ki chahi gi mipam amasung anauba thausil kanglup sembagi thorom pangthokhi thorom asida S Kulamhon Singhana mipam apu NG Basanta Kumar Singhana Central Observer oina amasung M Babaton Singha S Benjor Singha K Ganga Singh M Gunapati Singh Thokchom Kunjalana Chingba Daista Leiting Bikhi Sirdi Harong Babna Taram Nokpagi Warol aduga Dr. Saitabati Singhana Secretary gi chahi gi paudam Mithung Singh amasung mipamapugi warol aduga Oloyang anbagi thagat wahina chingba piraba matung hanagi body dissolve tawkhiba galoinana
M Babaton Singhana returning officer oiduna aduga NG Basanta Kumarna observer oiduna anuba thausil kanglup semki mathangsina president oina K Oshin Kumar Singha aduga secretary oina Loitongbam Dorendrajit Singha vice president oina M Gunapati amadi Dr Satyabati aduga assistant secretary oina H Nili amadi O Loyangan bani treasurer da Thauchom Kunjalal aduga ate member kaya sukhan ki district executive committee DEC gi member ani Sirdhi Haurongba amadi Oinam Somorjit central executive committee gi member Dr Haurongbam Rajmani aduga advisor oina Mutum Babaton Sinam Menjor Soraizam Kulamon Kangabam Ganga amadi Haurongbam Bimolni Kasar Binakandi Part 2 gi South Barak Complex da January gi tang 9 dagi humni chupna pangthokadoriba ahanba National Open Taekwondo Championship ki reception committee gi mifam amangarang South Barak Complex Binakandi Part 2 da Oinam Biramani na mayai tangbal loduna pangthokre Yumnam Mani Oinam Brajabidhu Gurumayim Narahari Sharma amadi Konjengbam Arunana Chingbana sarukja kiba mifamna sub committee singi thaudang amadi chadingi matang da khanakre Haudokpa numita pangthokadoriba nat ki thorom amadi loisinba numita utkadaba thabal chongbigi matangda cultural secretary da thodang sinakre sanaba sigi haudokpa gi thoromda honorable minister Sri Porimol Suklabaitana mithunglen oibigani aduga loisin thoromda Lakhipur gi honorable MLA Sri Kausik Raina mithunglen aduga Namairakpam Buddhachandra Singhana ikai khumnajaba mithung oibigani hairi Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathauning thina pangthok handuna I tong thaleramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna haksang phana thambangamali magnetology scanning therapy asigi kanaba lobiu masimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng seri chief consultant Dr M Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 Aigi iming kabok lay kauri ay turu badagi haksang ya khwang na dana satpangam dana adu sargi clinic ay badagi ay khare haji satpangam ay Lakhipur kuman gini lesumang gini aju hana ay satpangam hamde jikti Dr Santi da jeng wadagi pha dana satpangam me Aroibada maroiba pau amukhanna Manipuri Sahitya Parishad Tripura gi Diamond Jubilee Thoram hayeng Agartala gi mafam ani da pangthoklagani Assam gi maruoiba Manipuri CSO singda hulamba amasung Assam da khundariba Manipuri singbu Assamese Manipuri haina phongdoklambada yaningdaba phongdoragle Manipuri Brahman Mahasabha Kasarna Mahajagya galoinana Gita Jayanti gi thoram pangthokre Manipuri Sahitya Parishad Assam Montrapur Masagi Chahigi Mifam Pangthoktuna Anoba Thausil Kanglup Semkre Amasung Kasar Binakandida Pangthokadoriba Ahanba National Open Taekwondo Championship ta Honorable Minister Sri Porimol Suklabaitana Haudokpigadori Lakhipuronline YouTube channel gi Khomjinba Pao sandokjaba ngasigi oinadi matang asida loijare